Mangsiluraba Lamphilpat ki saktam amuk hanna mahusagi fivamda hanjin hanabagi pandamda New Development Bank ki senthang makhada Water Resource Department na paikaliba project asina ngasidi pat asigi fivam tapna mahusagi fivamda hanjin bahore chahi mari gi matungda asengba saktam mama uba fanglaba gyana leire hiramasigi matangda Elite TV ki akhanna pauda mama Lejari mafam asi haukiba October thadagi hauduna semga sagalkiba adugumlaba Lamphilpat ki mafam adudani mafam asi pro chatuka yankai jangna semgadaba mafam amani masi chahi mari phogi manunda losanni haibagi adugumna pandam amaju thamni masida masi semgalakpa asina akoibada khundariba amadi mafam asi tourism gi mitafam orakpa yagadra haibagi miyamda achouba thajaba amasu leibani hiramgi sing matanda hena kari kana ba pira ka dori kari ahung mala ka dur ham tum namyam pun namyang tamina bitan zadu lomas matam sang na mangluraba Lamphilpat asibu kannabagi pandamda haukiba October thadagi pat asida water body semgatpa horakhibani New Development Bank ki senthang makhada Water Resource Department ki makhada paikhatliba project asi chahi mari gi manungda loishingani haiba pandam thamle Masina mapung fana loishinba ngamlabade nong taba matamda Imphal manungda ising thumba kaya asi khara makhaidi kokpa ngamlagani haibagi pandam thamli masigi mathakta mafam asi mapum fana loishinba ngamlabade tourism amadi semitlon gi lamdasu achouba ahongba mapurakpa ngamlagani haibagi pandam su thamli masiga iroinana matam sangna pat asina nga phaduna hingjariba mioisingi maikeidagi fongdorakpada Hauzik mak pat asi semgatnaba lengakna paikhatliba thabak asi miyam amade lamdam asigi oina afaba khongthang amani adumapu pat asida nga phaduna imung pujariba singi oina su lengakka makhoigi oiba mideng khara changhaningbagi apamba fongdorakli aidi pakhang ori ngadi sahi trauma tatupdigi hona lambe nga phaba tare kainadi sobo tingene leramni nga phaba se moina khar thingni mo security kangu singsina aidi lampian sida tawbi sidi akoi bisi mayam sigi lampian si sakta pham ori ni haitare ni aidi lampian pasida nga phabani khangdi yelang ki ngoi hekni khangdi jibika oina lawa ada haujikti sumumbagi moi gi government gi plan ama lakhamina water body sigi lakhamina koi madu no khudong ja khara di ware nga phaba moina tingjalle adu moi gi company sigi manung changur ga sing mane ki khoi mati khara se tu dewa choli mati khara sa sing mane ko sing mase water body la pagi ka ku chakhot pa bai adi kano sidi awon ba madi porta badi ya de no ko chakhot pai base adu oje badi mamangai gi khoi gi lekai lambe lekai sigi ai ja koi ba iro sem dai na singmarong sibogi manung de lai ba ahal laman adi gi lai ri mayam sigi ai tangje phom koi base masi kana basi kar mana phagata ge di mo sarkar khan batare adugi sahi param yam sahi trama kun muk sore na ke kana ba phom basi kara di wa le ba do sigi lo sel amatungda adugi mayam sigi khara oje ba government site gi kadra phaman gadra adi sakot pa sin tawda ba sudi ya di na khara di adu wasin na karam bana hen oje ga gi du di apna haiba ngamre government gi mo plan mo policy me jerang nam di kan khang mangam pai le ti mo na thingjang khara di kai kari dong ya atopa mong phoi khara mong kai nom yeng ta bani ni thingram ni na government gi sati mo na thingga di kai daw ni akoi no kai taw mo ra hai bang kai sung ngam maru ba adu bu government sati gi masai khara mo na yengjan bi ba koi lai ba le ta lai ra koi gi ji ka oi na ma lak sel ba si kai to ban ba ya gi kai sem ga pi si ge mo gi dam ta hai bi na sing mayam di adi hona bi sarkar gi ai ge ge hona bi di ayan khali kharga lampian pa da kharga nga phajadana akhoi kharga tawi akhoi na te yam kharba mini masi nom gi chara tanjana kharga loina chaba ngatani masi government na water body samjen bere aru government gi nom tadi yam phai kalai akhoi da su adu akhoi nom gi chara tanje akhoi se mayam akhoi da ai da su na te mayam leiwa ba akhoi time ban legi kai nawen thong jagat punam loina bak sida akhoi nga pha bai se lai nom chara tanje la lai mini
ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨ ꯁꯤ ꯁꯦꯝꯖꯤꯟꯈꯤꯕꯗꯤ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗ ꯆꯥꯕ ꯈꯣꯠꯄ ꯁꯤꯅꯁꯨ ꯑꯗꯨꯝ ꯄꯨꯕ ꯌꯥꯎꯔꯤ ꯉꯥ ꯑꯗꯨꯝ ꯌꯣꯟ ꯈꯣꯠꯇꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯁꯤꯗ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯒꯤ ꯋꯥꯇꯔ ꯕꯣꯗꯤ ꯑꯁꯣꯝꯒꯤꯗꯁꯨ ꯂꯩꯔꯤ ꯁꯤꯗꯩꯗ ꯁꯥ ꯁꯟ ꯆꯥꯕ ꯑꯗꯩ ꯁꯒꯣꯜ ꯁꯖꯤꯛ ꯆꯥꯕꯁꯤ ꯂꯩꯇ꯭ꯔꯦ ꯃꯣꯏꯒꯤ ꯆꯥꯐꯝ ꯂꯩꯇ꯭ꯔꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯁꯒꯣꯜ ꯃꯌꯥꯝ ꯑꯃ ꯆꯠꯇꯅ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯌꯦꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯒꯣꯜ ꯃꯌꯥꯝ ꯆꯥꯗꯅ ꯍꯧꯖꯤꯛ ꯂꯣꯏꯅ ꯋꯥꯇꯔ ꯕꯣꯗꯤ ꯁꯦꯝꯖꯤꯟꯈꯤꯗꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅꯗꯤ ꯍꯥꯏꯖꯅꯤꯡꯗꯦ ꯁꯔꯀꯥꯔꯅ ꯌꯥꯔꯒꯗꯤ ꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯤꯌꯨ ꯁꯒꯣꯜ ꯆꯥꯐꯝ ꯑꯗꯩ ꯁꯟ ꯆꯥꯐꯝ ꯃꯌꯥꯝ ꯂꯩꯇ꯭ꯔꯤꯁꯦ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯇꯦꯟꯁꯤꯟꯖꯔꯦ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤ ꯂꯩꯉꯥꯛꯅꯗꯤ ꯃꯇꯝ ꯁꯥꯡꯅ ꯃꯥꯡꯂꯨꯔꯕ ꯄꯥꯠ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯦꯝꯒꯠꯂꯛꯂꯤꯕ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯇꯨꯔꯤꯖꯝ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯂꯝꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯈꯛꯇ ꯅꯠꯇꯅ ꯅꯣꯡ ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯏꯁꯤꯡ ꯊꯨꯝꯂꯤꯕ ꯀꯌా ꯑꯁꯤꯁꯨ ꯀꯣꯛꯍꯟꯕ ꯉꯝꯂꯒꯅꯤ ꯑꯗꯨꯃꯛꯄꯨ ꯑꯃꯔꯣꯝꯗ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤꯁꯨ ꯃꯤꯌꯥꯝꯒꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯥꯡ ꯈꯔꯗꯤ ꯄꯥꯏꯈꯠꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯁꯕꯦꯗꯤꯅꯥ ꯅꯤꯡꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯄꯥꯔꯤ